ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧꯁꯤ ꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯏꯙꯧꯁꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯕꯤꯗ꯭ꯌꯥ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯄꯟ ꯊꯧꯅ ꯑꯃꯨꯛ ꯏꯙꯧꯅ ꯃꯥꯏꯕ ꯑꯣꯏꯔꯤꯉꯩ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯏꯄꯟ ꯊꯧꯅ ꯂꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯄꯟꯁꯨ ꯏꯙꯧꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯒ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯄ ꯑꯃꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯃꯍꯩ ꯄꯣꯁꯦꯝ ꯇꯧꯁꯟꯕ ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯝꯃꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎ ꯊꯨꯝ ꯌꯥꯁꯤꯜꯂꯛꯇꯕ ꯑꯃꯗꯤ ꯑꯅꯝ ꯃꯍꯥ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯄꯗꯒꯤ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯅꯆꯥꯁꯤꯡ ꯑꯁꯤꯁꯨ ꯑꯅꯝ ꯃꯍꯥ ꯏꯆꯨ ꯆꯨꯔꯦ꯫ ꯃꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯄꯔꯤꯈꯥ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯗ꯭ꯔꯤꯉꯩ ꯃꯥꯏꯕꯤ ꯑꯃꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯤ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯃꯥꯒ ꯑꯩꯒ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯀꯔꯤ ꯑꯐꯠꯇꯕ ꯂꯩꯕꯅꯣ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏꯃꯤꯠ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯎꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤ ꯂꯣꯏꯅ ꯎꯔꯛꯄꯗꯒꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯃꯤꯅ ꯇꯧꯔꯛꯄ ꯑꯃꯥꯡꯕ ꯄꯣꯠꯂꯝ ꯉꯥꯛꯇ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯅꯆꯥ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯤꯒꯤ ꯃꯍꯩ ꯂꯣꯏꯅ ꯌꯥꯎꯔꯦ ꯃꯁꯥ ꯃꯁꯥꯗ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯆꯥꯁꯤꯟ ꯊꯛꯆꯟꯈꯤꯕꯗ ꯌꯥꯎꯈꯤꯕ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯄꯨꯡꯆꯥꯗ ꯆꯥꯕ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯃꯁꯥꯗ ꯄꯨꯡꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯁꯤꯜꯂꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯇꯩ ꯀꯅꯥꯕꯨ ꯑꯣꯏꯔꯨꯅꯤ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯏ ꯃꯔꯤꯅ ꯇꯧꯔꯛꯄ ꯎꯏ꯫ ꯅꯪꯒꯤ ꯅꯆꯥ ꯑꯍꯨꯝ ꯑꯁꯤꯁꯨ ꯆꯥꯅ ꯊꯛꯅꯕꯗ ꯑꯃꯥꯡꯕ ꯄꯣꯠꯁꯛ ꯃꯍꯩ ꯄꯣꯁꯦꯝ ꯊꯥꯕꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯀꯥꯕ ꯉꯝꯗꯅꯕ ꯃꯗꯨꯅ ꯅꯈꯣꯏ ꯑꯊꯨꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇꯒ ꯂꯥꯛꯈꯣ ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝꯃꯒ ꯅꯆꯥꯁꯤꯡ ꯑꯁꯤ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯒꯦ꯫ ꯅꯈꯣꯏꯗ ꯐꯠꯇꯕ ꯇꯧꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯁꯨ ꯂꯥꯏꯍꯟ ꯑꯣꯏꯅ ꯍꯟꯁꯤ꯫ ꯀꯥꯟꯅꯗꯦ ꯑꯊꯨꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯀ ꯂꯥꯛꯈꯣ꯫ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯩ ꯅꯈꯣꯏꯅ ꯃꯊꯪ ꯂꯥꯛꯄꯗ ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔꯁꯨ ꯆꯦ ꯑꯃꯗ ꯏꯔꯒ ꯄꯤꯔꯛꯈꯤ꯫ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯋꯥꯠꯄ ꯆꯤꯊꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯕꯕꯥꯗꯁꯨ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯝꯃꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯅꯪꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯔꯝꯃꯒ ꯆꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯕꯖꯥꯔꯗꯒꯤ ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒ ꯆꯠꯂꯒ ꯂꯣꯏꯅ ꯂꯩꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯅꯝꯊꯤꯕ ꯃꯅꯝ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯑꯀꯣꯏꯕꯗ ꯅꯝꯃꯛꯈꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒꯁꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯥꯏ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯉꯩ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯆꯦꯜꯂꯛꯏꯕꯗꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤꯅ ꯇꯧꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯨ ꯃꯩ ꯑꯁꯤꯅ ꯆꯥꯛꯈꯤꯕꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯁꯨ ꯑꯩꯅ ꯂꯥꯏꯍꯟꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯥꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯔꯝꯃꯅꯤ꯫ ꯐꯔꯦ ꯃꯊꯪꯗꯒꯤꯗꯤ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯃꯁꯛ ꯈꯔ ꯈꯔ ꯌꯦꯡꯉꯒ ꯆꯥꯎ꯫ ꯅꯆꯥ ꯑꯍꯨꯝꯗꯁꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯒꯩꯒꯤ ꯏꯄꯜ ꯑꯗꯨ ꯏꯃꯥꯒ ꯑꯩꯒꯗ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯄꯟꯁꯦ ꯈꯪꯂꯕꯖꯥꯔꯥ? ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯃꯐꯝꯁꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯗꯣ ꯑꯉꯥꯡꯁꯥ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯎꯔꯅꯨ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯕꯥꯞ ꯇꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯆꯪꯉꯛꯄꯗꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯏꯄꯟꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯁꯥꯎꯕꯒꯤ ꯃꯑꯣꯡꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯁꯤꯕꯨ? ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯪꯉꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯁꯨ ꯁꯥꯎꯔꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯃꯤ꯫ ꯅꯈꯣꯏꯁꯦ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯌꯦꯡꯉꯨ ꯅꯈꯣꯏ ꯅꯄꯟꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ
ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯆꯥꯕ ꯌꯥꯗꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏ ꯂꯧꯗꯕ ꯇꯧꯒꯅꯨꯀꯣ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯄꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ ꯃꯄꯥꯟꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯀꯣꯜꯂꯤꯛ ꯒꯣꯡ ꯒꯣꯡ ꯀꯥꯎꯔꯒ ꯏꯜꯂꯒ ꯆꯠꯄ ꯀꯤꯔꯕ ꯃꯈꯣꯟ ꯀꯌꯥꯁꯤ ꯇꯥꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯈꯣꯏ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯎꯔꯅꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅꯒ ꯀꯧꯔꯛꯑꯕꯁꯨ ꯈꯨꯝ ꯂꯥꯛꯄ ꯇꯧꯕ ꯌꯥꯗꯦ ꯇꯨꯝꯅꯔꯣ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯔꯛꯈꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯃꯥꯔꯛꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯥꯛꯈꯤ ꯏꯃꯥ ꯕꯕꯥꯁꯨ ꯑꯩꯅ ꯑꯦꯛꯖꯥꯝ ꯉꯝꯕꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯇꯧꯕꯗꯕꯨ ꯁꯥꯒꯩꯒꯤ ꯄꯜꯂꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯑꯩ ꯄꯔꯤꯈꯥ ꯉꯝꯃꯤ ꯃꯥꯔꯛꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯃꯈꯣꯏꯗꯤ ꯃꯁꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯝꯃꯤ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯏꯆꯥꯗꯤ 12ꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯏꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯁꯨꯝ ꯇꯝꯊꯈꯤꯒꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯐꯤ ꯌꯥꯝꯅ ꯁꯥꯅꯤꯡꯉꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯕ ꯄꯩꯁꯥꯁꯨ ꯇꯥꯟꯕ ꯑꯣꯏꯅ ꯐꯤ ꯑꯣꯏꯅ ꯁꯥꯔꯒꯦ ꯏꯃꯥ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥ ꯏꯆꯥ ꯐꯤ ꯁꯥꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯖꯔꯝꯃꯤ ꯆꯥꯛꯀꯧꯕ ꯃꯌꯥꯗꯁꯨ ꯐꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒ ꯑꯩꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯐꯥꯎ ꯐꯤ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥ ꯏꯆꯥꯅ ꯄꯩꯁꯥ ꯈꯔ ꯇꯥꯡꯈꯠꯆꯔꯛꯄ ꯎꯕꯁꯤꯗ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯋꯥꯈꯟꯗꯗꯤ ꯍꯥꯟꯅ ꯈꯔꯒ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯄꯟꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯑꯩꯅ ꯐꯤ ꯁꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯎꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯉꯁꯤꯒꯤꯗꯤ ꯂꯦꯞꯄꯣ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯏ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯆꯪꯉꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯄꯟꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯗ ꯏꯃꯥ ꯉꯁꯤ ꯑꯩꯈꯣꯏ ꯏꯄꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯁꯦ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯩꯕꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯃꯁꯤꯕꯨ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯑꯇꯩ ꯃꯤꯇꯣꯞꯁꯨ ꯅꯠꯇꯦ ꯏ ꯃꯔꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯐꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯅꯗꯤ ꯃꯤꯇꯣꯞꯇꯤ ꯀꯝꯗꯧꯅꯤ ꯐꯔꯦꯁꯦ ꯏꯃꯥ ꯂꯥꯏꯗꯨꯛ ꯊꯥꯗꯣꯛꯈꯤꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯅꯪ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯨ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯔꯤꯗ ꯃꯤꯑꯣꯏ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯄꯟ ꯑꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗ꯭ꯔꯤꯕꯖꯥꯠꯂ ꯉꯁꯥꯏꯅ ꯁꯨꯃꯥꯡꯗ ꯆꯠꯍꯧꯕꯅꯤ ꯍꯧꯖꯤꯛꯅ ꯃꯥꯡꯒꯣꯟꯗꯔꯤ ꯌꯧꯁꯤꯜꯂꯛꯑꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯉꯨꯕꯗ ꯃꯄꯥꯟꯗꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯎꯔꯝꯈꯤꯗꯦ ꯇꯧꯕꯗꯕꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯁꯛꯇꯤ ꯎꯗꯅ ꯃꯤꯑꯣꯏ ꯑꯃ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗꯔꯤꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯁꯨꯝ ꯇꯥꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯃꯥꯅ ꯏꯕꯦꯝꯃ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯜꯂꯨ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯨꯝꯃꯨ ꯃꯄꯥꯟꯗꯒ ꯑꯃꯨꯛ ꯊꯣꯛꯎꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯏꯁꯥꯗꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯗꯤ ꯉꯥꯏꯍꯥꯛꯇꯤ ꯎꯏꯊꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯅꯤ ꯏꯄꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯒꯗꯕ ꯂꯩ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯆꯥꯛ ꯑꯃꯨꯛꯇ ꯀꯧꯕꯤꯒꯦ ꯅꯈꯣꯏꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯏꯃꯥꯅ ꯏꯇꯩ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯥꯃꯅ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯆꯥꯛ ꯀꯧꯔꯤ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯄꯟꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯈꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯅ ꯋꯥ ꯑꯃꯕꯨ ꯍꯥꯏꯔꯨꯔꯕꯗꯤ ꯁꯪꯉꯤꯒ ꯁꯪꯗꯦꯒ ꯅꯆꯥ ꯑꯍꯨꯝꯁꯦ ꯅꯨꯡꯁꯤꯕꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯒꯦ ꯍꯥꯏꯕꯅꯤ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯅꯈꯣꯏ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯍꯥꯏꯔꯝꯗꯨꯅ ꯏꯄꯟꯗꯣ ꯏꯃꯥꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯒ ꯆꯠꯈꯤ ꯃꯗꯨꯗ ꯏꯃꯥꯁꯨ ꯁꯥꯎꯔꯛꯄꯗꯒꯤ ꯏꯄꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯏꯇꯩꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈ꯭ꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯉꯁꯤꯗꯤ ꯁꯪꯉꯔꯣꯏꯈꯛ ꯍꯥꯏꯖꯕꯅꯤ ꯃꯗꯨꯗ ꯏꯇꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯨ ꯆꯥꯛ ꯀꯧꯔꯒ ꯇꯁꯦꯡꯅꯃꯛ ꯏꯆꯥ ꯑꯍꯨꯝꯁꯦ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯥ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯉꯥꯡꯉꯨꯕꯗꯒꯤ ꯏꯄꯟꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯝꯗꯨꯅ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯉꯝꯃꯒ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯂꯨꯗꯨꯔꯤꯗ ꯌꯨꯝꯐꯥꯎ ꯆꯪꯉꯛꯑꯒ ꯅꯈꯣꯏꯕꯨ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯖꯜꯂꯛꯑꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯆꯥ ꯑꯍꯨꯝꯁꯤꯒꯤ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯉꯁꯤꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯏꯆꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯅꯤꯡ ꯃꯌꯥꯗꯒ ꯄꯨꯊꯣꯛꯊꯣꯛꯎꯔꯅꯨ ꯃꯁꯤꯒꯤ ꯃꯤꯐꯠꯇꯕꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯀꯤꯕ ꯃꯇꯧꯅꯤ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯛꯂꯤꯕꯗꯨ ꯃꯅꯤꯡ ꯃꯌꯥꯗ ꯁꯣꯛꯄ꯭ꯔꯦ ꯂꯤꯆꯩꯒꯨꯝꯕ ꯊꯦꯛꯄꯒꯤ ꯃꯈꯣꯟ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯆꯦꯜꯂꯒ ꯇꯨꯁꯟꯕꯒꯤ ꯃꯈꯣꯟ ꯀꯤꯔꯕ ꯀꯌꯥꯁꯤ ꯇꯥꯔꯛꯈꯤ ꯃꯇꯧ ꯑꯁꯤꯗ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯤ ꯇꯨꯝꯈ꯭ꯔꯦ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯐꯅꯗꯤ ꯈꯥꯡꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯏ ꯃꯔꯤ ꯉꯥꯛꯇꯅꯤ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯇꯧꯒꯦ ꯌꯥꯎꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯑꯕ ꯐꯩ ꯁꯤꯗꯒꯤꯗꯤ ꯃꯔꯤ ꯃꯇꯥ ꯏꯆꯤꯜ ꯏꯅꯥꯎꯒ ꯑꯃꯠꯇ ꯅꯥꯏꯔꯔꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯕꯕꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯕꯕꯥꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯁꯥꯎꯔꯒ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕ ꯇꯥꯅꯤ ꯃꯗꯨꯒꯤ ꯏꯃꯥ ꯃꯥꯏꯕꯤꯗꯣ ꯑꯃꯨꯛꯇꯒ ꯇꯥꯟꯅꯔꯨꯈꯤꯒꯦ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯃꯥꯒ ꯇꯥꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥꯅ ꯅꯣꯡ ꯍꯦꯛ ꯀꯥꯟꯕꯒ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯒꯤꯁꯤꯗꯤ ꯑꯃꯨꯛ ꯅꯧꯅ ꯂꯥꯏꯌꯦꯟꯍꯟꯗꯕ ꯌꯥꯔꯔꯣꯏ ꯊꯥꯡꯖ 7 ꯂꯥꯏꯌꯦꯟꯍꯟꯁꯤ ꯃꯗꯨꯁꯨ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯏꯗꯣꯔꯤꯕꯅꯤ ꯅꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯄꯥꯛ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯃꯗꯨ ꯍꯧꯈ꯭ꯔꯕꯗꯤ मदुना थांग तरेक की लाई खुरंबदा संगदब पोलम सिंह अदु आई लेहौरगे पैसा होइना सिनरमो हैरमी वाफम अदुदा इमानासु होय इमा माइबी इमाना फनब मुक्त सिनबियु अखोय खांग लाप ngamdre हैरमी मसिगी मतुंग थांग तरेक लायन हलकपदगी इपन थौगा मा सौबिगदी मसादा तेंगबालक्तुना नुमिदांग फोक तुम्बा यारक्तबदगी लंबेन सोरोक्ता कोचत चत्तुना खांग बहौरखी मचा मसुदसु पांदनबा हायदुना सातिंकंग हेक्तुना मखोयगे युंगी माइकई मरीदा थेतुना ngakthonknaba honaraki masigi matung thangja tarike lahelladu hek loikibagadi ipal adu numidangi matamna kanna laurakpa amadi ahingna heba makhon kya ma taraki masada tengbanduna podasu orami ipanna obadasu mana mi atopada posem tawkiba polam sing haibadi samgumba ngakta oraki mataw kya sida imana su khoida phattaba tawre isarukni da khoina phattaba tawre na sarukni हौजिकते तेंगबान बा हौरबनिना ज्ञान लाक्सरमनि हाइरमी नुमित अदुदगे अखोइगी इमुंगदा हाना तमनरंबा सिंग अदु खरा मखैदि फाखि अदुबो नोंगमदे अइना फी सादुना मपानदा लैरिङै किनिङाइ ओइरबा मतौदे युंगी जिंगा मथक्ता नुंजेंगुमा खरा साइखलखि मतौ अदुदा आइसु कीदुना इमुंगदा चिनसलमी अदुगा अइना थोंनाव हांतोक्तुना येंगोबदा युंगी इंखोन मतोंदा पुखरी मताइदा हौबा बोरोइ पानबी अमगी मखोंगदा मीगुमा मानबा अमुबा अमा लेपगा इपन होगी युमलोम द मुन्ना येंगदुना लैरमी मदु उरुबदगे आइसु इसादे किमनखिदुना वानथरमी अइना ज्ञान तारकपददी इमागा बाबागा ना आइबु सेनरका लैरमी मदुदगी इमाना माइबी अदुगी मनाक्ता मुक सत्तुना येंगोबदा माइबी अदुना सुमना हाइरखि नखोइ इमुंगदा चंगकपा नत्ते नचानुपीना उरिबा पोसक अदु मदुना करिमता कीगनु अइनासु लाई खुरमख्रबनि हाइरखि मतम खरा लैरगदि इपनसु यामना कन्ना नाबा हौरखि सही अनिमु कन्ना नारमगा कन्बा ngamdana इपन अरोइबो ओइखि इपनगे सोरादेव कर्मसु मचासिंगना अखोइगे इमुंगे मियोय अमता चंगकनु नखोइना लाई खुरमदुना इपाबु नखोइना हातपनि हाइदुना अखोइबु चंगहलमदे मसिगे मतुंग इपनगे सोरा लोइजख्रबसु माचौबिना इपनगे थवाय अदु कौदुना सानरुबदगे नुमिदांग थेंगबदे इपनना कप्पगी मखोन क्यामसु अखोइना तारखि माइबा माइबी येंगुबदसु असुमना हाइरखि सोरा लोइग्रबसु थवाय अदुदि हंद्रे मागी नुपीना कौरुबदगे हौजिकपाव अहल अदुगी थवाइदी नखोइगी इंखोनुंगदा लैरि हाइरखि हौजिक सु अकीबा कयासे मायोकनारि मसिनि मयाम ngasiगे रियन हॉरर स्टोरी मथंगी वारी थागलकपदा मयाम पुन्ना मुक थेंगनारसि ngasiगिदि मयाम दगे काइनानबा बिदिया लौजरी।